Amukana tabiriba amadi miyeng tabiriba singbu taramna uchari. Hojik makasa tazarakpada lanthokchari. Matam gi Wapham amadi Rashi Phal. Ngasigi ahanbada laukhatjagaduriba si matam gi Wapham da su handoktaba laikhai ta daba house ki warep center da khudakta thahauba tangai fadi haina thamliba si matam gi Wapham ni asi ahanbada India lengak Manipur lengak amasung kuki militant singa chathariba nakal ahungi suspension of operation shugi matam February 18 da loikraba matungda makhatana sangdokta bagi Wapham asi hauzik laikhai ta bungamdana leiri hiram asigi matangda center gi maikai dagi hauzik fawbagi oina su asi makhatana sangdokani natraga sangdokloi haiba Wapham amata phongdoraktaba leitri Pongdorak Palaitri, Marak Asida Shu Asi, Makatana, Sangdok Han Bayaroi, Hibasina, Miyamgi, Demand Oiduna, Lady, Manipura Lady Batungan, Tonganba Kuki Militant Singer Kumzali Sing Aniga Sumna Manga, the Assam Rifles Ga Hana, Formal Oidaba Mawonga Su Sataduna Laklaba Matunda, Kumzali Sing Aniga Sumna Nipangi, August Hada, Manipur Lengak, India Lengak Amasung Kuki Militant Singi Marakta, Su Asi Official Oina, Jatana Bakuyek Pinakibani. Manipura operate tauriba kuki militant loop kuntraronggi manungda kunga manga kanglub asi ani thoklaga su asi lenga ka khujek pinabani kuki national organization KNO gi makhada group taraga taret amasung United People's Front UPF gi makhada group nipana su khujek pinabada yauribani su khujek pinaba matamda kuki militant singna makhoina sathariba inai tabagi thabak thawong sing lepa Security Force singna ningchina yengsinba designated camp singda lengdana laibaki Wapham yauribani masiga loinana joint monitoring group amana kupna yengsinbaga loinana haujikti interlocutor haplaga wari sanabagi thabak laukhattuna leirakhibani adubu su taunariba kuki militant sing asina hanadagi lauduna national highway singda chatliba gari singdagi nam haduna tax khomba selfie dragana mi pha mi pun chathaba yauna makhal makha kiyage lona yadaba mawongda thabak thoram sing chathabagi report lairibani masi yengsinbinaba miyamna demand tawduna lairingai cherak asida haukiba me ahumdagi chatharakliba irang asida makhoina phongna yaushinduna ground rule thugaibada natana su agreement ki yana warol thugairaga phongna thoraktuna miyamda nomai kapsinbagi thaudok sing chatharakhibani Masidi mathakta hauzik thokliba irang asida suda lairiba kuki militant singna designated camp singi khulai puraga thoraktuna mitai singda landa bagi Wapham video na chingba social media da viral oirakpagi Wapham lakli makoina ground rule thugairaga chatharakhiba thabak thawong singaduna matam maram oiraga miyamna kuki militant singa chathariba su asi wahan thok leitre masi sandokpagi mathau tadre haiba kholau asi lakpani lamdam asigi miyamgi thamoida fawba chingnaba mana Hauzik thokliba irang asida kuki militant singna chingdagi nongmai kaptharakpa matam afam aduda leiriba central force singna Wapham amata haidabada natana tawdanaba thingdaba asi su leibana oigani haibasini sugi marumda tawningbada tawba haihanba yahanba manba mawung asida miyam penadre ground rule thugairaga chatharakpa thabak thawongda center lengak amasung makhoina Tharakpa security na tumina laisili amaromda su chathariba kuki militant singna yumlo nariba Myanmar dagi makhoiga samnaba khulai matik chana paiba kuki militant sing kausillaga lan asida yaushinbagi Wapham chief minister na phongdokhiba laikhre pumnamak asi yenglaga lamdam asida lairiba miyamna India lengak Manipur lengak amasung kuki militant singi marakta chathariba su handoknaba demand tauba haunarakhibani Miyamna su handoknaba demand tawriba siga leibaka lengaka kuki militant singa tawnariba sugi matam loisilakpaga chap chanare marak asida haujik chathariba Manipur Legislative Assembly gi mifam asida House ki members singna haujik chathariba su asi handoknaba warep lorokpasu leikhre matang asida panchaningbadi February 18 da lengaka kuki militant singa Taunakhiba sugi matam loikre haujik su asi makha chathaba natragana chathadabagi matangda center na su Wapham amata phongdoktana leiri su makha chathadabagi ball asi haujikti center gi khuta leire maram asina su handokpa natragana handoktabagi Wapham asi center lengakna lawfam thokpa phirep adu athubada lawthokpiduna miyamge wakhalda jamam nariba asi kokhan pamthoi center gi phirep
ꯂꯧꯊꯣꯛꯇ꯭ꯔꯤꯉꯩꯗ ꯍꯥꯎꯁꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯑꯊꯨꯕꯗ ꯊꯥꯕꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯦꯟꯇꯔꯗ ꯈꯪꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯖꯅꯤꯡꯏ꯫ ꯑꯁꯤꯅꯤ ꯉꯁꯤ ꯁꯅꯥꯂꯩꯕꯥꯛ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯕ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯑꯄꯨꯟꯕ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯁꯣꯛꯂꯛꯀꯗꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯑꯣꯄꯣꯖꯤꯁꯟ ꯑꯃꯗꯤ ꯔꯨꯂꯤꯡ ꯍꯥꯏꯕ ꯈꯥꯏꯗꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯇꯝ ꯆꯥꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯗꯕꯗꯅꯤ꯫ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯂꯩꯉꯥꯛ ꯂꯩꯔꯤ, ꯁꯥꯁꯟ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯇꯧꯊꯣꯔꯛꯄ ꯑꯐꯕ ꯊꯕꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕ ꯉꯝꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯉꯁꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯑꯐꯕ ꯂꯝꯕꯤ ꯑꯃꯁꯨ ꯁꯦꯝꯕꯤꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯁꯛ ꯊꯣꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒ ꯁꯥꯊꯤꯔꯕ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯒ ꯌꯥꯝꯅ ලාꯏꯅ ꯍꯣꯠꯅꯕ ꯉꯝꯂꯝꯒꯗꯕꯅꯤ꯫ ꯑꯗꯨ ꯅꯠꯇꯅ ꯊꯥ 10 ꯁꯨꯖꯤꯜꯂꯛꯇꯨꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯕ, ꯃꯤꯑꯣꯏ ꯀꯌꯥ ꯍꯤꯡꯅ ꯐꯥꯈ꯭ꯔꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯕꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯅꯤꯜꯂꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯤꯕ BJP ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥ ꯌꯥꯎꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯎꯅꯗꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯗꯦ꯫ ꯃꯁꯤꯅꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯁꯤ꯫ ꯑꯃꯔꯣꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯜꯂꯤ, ꯁꯨꯞꯅꯇꯪꯒꯤ ꯃꯁꯥꯒꯤ ꯐꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯦ ꯍꯥꯏꯕꯗꯨ ꯇꯧꯊꯣꯔꯛꯄ ꯊꯕꯛꯅ ꯐꯣꯡꯅ ꯎꯠꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯍꯧꯖꯤꯛ ꯐꯥꯎꯅꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ BJPꯒꯤ ꯂꯩꯉꯥꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯇꯩ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLAꯁꯤꯡꯅꯁꯨ ꯃꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯗꯦ꯫ ꯃꯈꯣꯏ ꯃꯁꯦꯜ ꯃꯔꯛꯇ ꯑꯃꯒ ꯇꯤꯟꯅꯕ ꯌꯥꯅꯗꯕ, ꯃꯠ ꯃꯥꯟꯅꯗꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯦꯡꯅ ꯎꯠꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯔꯨꯂꯤꯡ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏꯕꯗꯨ ꯈꯥꯏꯗꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯣꯠꯅꯕ ꯉꯝꯗꯕꯗꯒꯤ ꯂꯥꯟ ꯑꯁꯤ ꯊꯥ 10 ꯁꯥꯡꯊꯔꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯀꯔꯝꯕ ꯊꯕꯛ ꯂꯧꯈꯠꯂꯕꯒꯦ ꯍꯥꯏꯕꯗꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕ ꯉꯝꯗꯦ꯫ ꯍꯧꯖꯤꯛ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯏꯂꯦꯛꯁꯟ ꯑꯁꯤꯗ BJPꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯂꯥꯟꯂꯣꯡ ꯌꯥꯠꯇꯨꯅ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯂꯥꯟꯂꯣꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯩꯊꯣꯛꯂꯤ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯁꯥꯊꯤꯔꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯐꯝ ꯊꯣꯛꯏ꯫ ꯃꯁꯤꯅꯤ ꯄꯨꯖꯔꯛꯂꯤꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯕ ꯃꯇꯝꯒꯤ ꯋꯥꯐꯝ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯤꯟꯁꯨ ꯁꯤꯅꯕ ꯆꯩꯁꯨ ꯇꯦꯛꯇꯅꯕ ꯁꯤꯟꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯣꯡꯃ ꯃꯈꯩ ꯅꯣꯝꯂꯒ ꯃꯅꯪꯒꯜꯗ ꯃꯔꯨꯝ ꯊꯨꯕ ꯀꯣꯟꯖꯦꯡ ꯀꯣꯛꯐꯥꯒꯤ ꯋꯥꯔꯤ, ꯍꯨꯏꯅ ꯈꯣꯡꯒꯗꯕꯗ ꯒꯙꯥꯅ ꯈꯣꯡꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯍꯟꯗꯣꯛꯄꯗ ꯐꯖꯕ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯪꯅꯔꯝꯂꯒꯅꯤ꯫ ꯍꯟꯗꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯃꯤꯇꯩ ꯃꯆꯥꯁꯤꯡ ꯍꯥꯏꯕꯗꯤ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯂꯥꯟ ꯉꯥꯛꯄ ꯃꯁꯦꯜꯒꯤ ꯃꯅꯨꯡꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯑꯁꯤꯃꯛꯇꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯋꯥꯔꯣꯜꯒꯤ ꯋꯥꯌꯦꯜꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯒ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯐꯨ ꯀꯥꯏꯔꯒ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯕꯒꯤ ꯄꯥꯎꯔꯧ ꯄꯥꯟꯊꯩ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯠꯅꯔꯒ ꯌꯨꯝꯂꯣꯟꯅꯕ ꯃꯤꯅ ꯎꯁꯤꯠꯇꯦ, ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯈꯠꯅꯔꯒ ꯌꯦꯛꯅꯕꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯔꯒ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥꯃꯨꯛ ꯌꯥꯎꯈ꯭ꯔꯕꯁꯨ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗꯗꯤ ꯑꯁꯥꯎꯕ ꯀꯌꯥꯃꯨꯛ ꯑꯃꯗꯤ ꯄꯦꯟꯗꯕ ꯌꯥꯅꯤꯡꯗꯕ ꯀꯌꯥꯃꯔꯨꯝ ꯂꯩꯔꯕꯁꯨ ꯋꯥꯈꯜ ꯐꯥꯊꯃꯤꯟꯅꯔꯒ ꯏꯔꯝꯗꯝ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯈꯜꯂꯒ
soikiba lankiba pumnamak ngakminnabagi tanpamni khangminaraga haukrabodi haukre makhatana sigumba thaudok asi thoktanaba I maselgi marakta nungsinaba purakpa khwaidagi hena phagadra khali manipurda thatara pharaklaba kuki lamhen tuhenba signal lemhauba yalhaubi mitei singda landarakpada imalaiba kidama kathokpaga thawai katkraba amadi ngasimak siba amadi changbagi lalakta lan thengnaribe state force amadi khulngakpa singni haibasi lamdam asigi miyamna loina khangnaduna leiri sigumlaba chiraba tamatamashida mamalaiba kidamak sibang kidama makai lan thengnariba sing asigi marakta I maselgi marakta khaibung tanaraga yeknabada khulai sinabaga manabagi thawong chathabana khwaidagi hena phai khallaga ngasi miru manipur leingakna nakal ani haibadi state force amadi khulngakpa singi wayel chathabada kaino wayel gi thaurang paikhatpana pumnamakki oina fagadaba mali amaromda India gi oina lo haiba ama leibagi matung ina aranba thabuk tawasing maralgi matung ina jerak piba tabani adubu handaki haukiba numit kharani asigi manungda thokriba thaudok asidi imung manung amadi I maselgi marakta oiba maramna phana yamna lanba oiramlabasu matungda tawdanaba warak watemba yaba watemlaga hena jetpa mari matung tarakpada thamnabagi thaurang asigi state laingangna silabadi India gi oina akanba lo phana yamna leiragasu khanaba khambada haibadi icha micha funaba amadi khanabada icha hana furaga warau aduga migi masadubu amuk kona warakpagi thawong sing asigi state lainga kiluchingba oiriba ikai khumnaraba CM na chatharabadi phana yamna lanba oirabasu nakal animak amuk hannagi phibamda hanjilakpa yabagi oithokpa leigadaba male amarom danga sigi state lainga ki luchingba oiriba CM masama khauzik oiriba lamdam asigi phibam asigi damak aruba tanpamda leiri haibasi mahak masamangna phana yamna khanglabasu chai thaba yadaba tanpam kayam marumsu yauramba yai adubu matang amadi matamna yadrabadi micha warake hairabadi icha hana warakpagi thawong chathaba yadabagi matam oi khallaga angamba thakta linsu sinaba saisu sutek taba haibagi pauro adumak thabak oina pangthokpagi matam oirabra khali maram aduna ngasigi state asigi mapi mapa oiriba lenga kiluchingba oiriba singna tare tara thokna khanaba yaba khanaraga yeknaba sing kanano khangna laibak ngakpagi matam oiba maramna asanba midyengi makhada tha tara pharaklaba lan asi loishinanaba angamba thakta honaringai gi chairakta I maselgi maraktagi thokriba thaudok sing adugi waroisin purakna honabada linsu sinaba chaisu su tektanabagi thaurang sinbana achumba thaurang oigadra khali masini pujarakliba matamgi wafamda makha tarakpada ngasigi Rashi Phal amuk mayam puna taminase mayamdagi break amatang laujari mayam mikup kharada ngaiminase Laying Jariba Mafam Singdi, Kekru Bila North AOC opposite Kekru Part Phal, Ayukipung Tara Dagina Nungtilgipung Manga Fauba, Mayang Phal Kochak Bazarda, Ayukipung Taruk Dagi, Ayukipung Mapan Fauba, Yaripo Bamo Laikai Kabarstan Road, Hangjanumit Amasung Yumsakaisa Kudingi, Ayukipung Tara Dagi Nungtilgipung Mari Fauba, Jumi Colony All Bazar near Muslim Masjid, Sisipur, Akupamarol Gidamak, contact view MDZia Ulak Pusham, 8414825323 amukdang hanna 8414825323 Joy Kids Care Center February 26 Monday dagi section hausa summer gi timing pung 8 dagi hujaraga pung 9 phawa aduga winter gi na pung 10 dagi hujaraga pung 9 anang similai taki tami bedalai na sana konogi facilities grants ki teacher amadi smart TV class ki facilities Joy Kids Care Center Care Center. KM Blooming High Secondary School, Khangaboki,
kindergarten section gi registration form thaba hojari piklib angang singmuning thina takpi tambi baga loinana matik charaba oja kayana yengsin biduna day boarding gi khudong chaba pijari transport gi khudong chaba smart class audio visual teaching matam ga chunaraba children recreation park na chingba thamjari play group tagi kg fawbada tambi ga daba mahiroi singi guardian singna ngasi mak lakpiduna khudong chaba singasi lobiyu akopa marol gi dama call tobiyu 811984402 amukana 811984402 hariba numbers tagi khambiba yagani Phal West District ki Dingthemcha Karongda laiba Holistic Vista Substance Use Disorders Treatment Center na drug amasung alcohol gi problem lairabasing matam ga chunaba mawngda sel yamna changdana layengli Social Welfare Department ki license makhada chalairiba treatment center asina piriba tongan ba servicing di detoxification, yoga and meditation, psychoeducation, art therapy, group therapy, cognitive behavioral therapy, cash management, relapse prevention program, relationship building worksheet, family and friends therapy, individual therapy, addiction co-occurring therapy, aftercare, extended care, recovery convergence meeting asina singbane Malaysia ge Malacca da laiba Asia Metropolitan University dagi addiction laina gi matangda masters degree paibada natana ICCE Colombo plan dagi international certified oiraba Dr. Sapam Lalit na lingkhatpa treatment center asida mioi lising ani gi mathakta layengkrei masigi manung mioi lising ama hena mahausa gi punsida halakpa ngamkrei treatment center asida lairiba staff pumnamak national amasung international gi thakta training fanglaba ngaktani hapta khuding gi medical officer na treatment lawriba khudingmak routine check-up tawduna yamna cheksin layeng chathai amaromda treatment center asida lairiba mioi khudingmak ki right mapung phana ikai khumnaraga layeng chathaba asina maram oiraga staff amasung patient ani gi marakta afaba mari thamba ngami masida natana family education program pangthoktuna addiction laina karamna thengnagani haibagi gyan losing singsu imung manungda chap chana piri kanagumba drug natraga alcohol gi problem laiba yarobadi treatment center asigi phone number 9774857077 natraga 8798621531 natraga 9612323551 da ngasimak tanabiu Admission hangdokchare Pre-Primary Teachers Training Institute Malom Tuliaima Kongba Thongmachala Nawa Sindamkot Mafam asida English, Hindi, Maitai Mayek, Yoga, Rhymes, Computer, Psychology, Method of Teaching, Drawing, Art and Craft, Loinana, Storytelling 90% job opportunity phanglagadaba Nawa Sindamkot Akupa Marol Gidama 8794-782217 Loinana 8837-483-810 Hariba number singasite call toroga tanabiu ngasi mak unabiu Pre-Primary Teachers Training Institute ama oriba Nawa Sindamkona Batch kaya mathang chathajarakpada anoba batch kidama ngasi mak anoba hangdukchare Nawa Sindamkon Pre-Primary Teachers Training Institute Malom Tuliaima Kongba Thongmacha Lengsin Biraksi Life Care Diagnostic Center Wangjing Lamding Bazar Thawal District Manipur near National Highway 102 Lamding Sherapur Road EE Ground Life Care Diagnostic Center asigi khudong saba singdi mafam asida specialist doctor sing legani ahanbada general medicine BP diabetes thyroid joint pain depression asina chingbagi ani subagi oina gynecologist haibadi nupi singi oiba anaba singi ahum subada surgery haibadi gallbladder nung leiba pile appendix asina chingba case singi tanaba yagani mari subada ENT nakong naton amadi khanauga mari leinaba leina singi damta tanabiba yagani manga subada dermatologist haibadi skin medical and cosmetic haibadi samru lokthokpa amadi mahing kohonba PRP tauba kuchung ngokthonba amadi atayati skin ga mari leinaba leina singi tanaba yagani kuchung ngokthonba glutathione amadi vitamin C kapning ba sing lerabadi offer de lupa lising amaga chonga da kapiba yagani masita natana life care diagnostic center asida makhal makha kayagi blood test urine stool sputum ECG asina singba test ki khudong chaba kya marum leijari January
2024 thagi oina 10% discount pizari. Home blood collection gi khudong sabasu leizari. Clinical laboratory gi test khudima 24/7 service leizari. Hen akopa marol gi dama call tobiu 70053 78820 loinana 9366059883. Lengsin biro Life Care Diagnostic Center Wangjing Lamding Bazaar Thawal District Manipur near National Highway 102 Lamding Cherapur Road EE Ground. Admission open. Global Boys Hostel, New Delhi. Hostel asida class 6 tagi 12 ta leiba mahiroi singi admission gi khudong chaba pizari. Hostel asi maru oina North East amasung Manipuri singi khudong chaba pizari. Saint Nirankari School, Apex Public School, Saint John Convent School na chingba school singda admission tawgi khudong chaba pizari. Satra singi transfer ki facility su pizari. Medical amasung engineering students singna afaba coaching institute singda admission tawhanbagi khudong chaba su pizari. Chang naina afaba expert sing kauduna career amasung guidance pijagani. Satra singi coaching amadi library ki khudong chaba su pizari. Akupa marol ki damak makhada pizari ba contact number asida call tobiu. Global Boys Hostel, New Delhi. Yaifabi eye care ki sahi mari subagi anniversary lakpaga loina. Amuka hana tabiriba amadi miyeng tabiriba singbo taram nokjari. Pusparani laisomna su taram noksari. Asisu mayam puna thorom sida hai batare ngasi gi Rashi Phal khangminasi isagi Rashi gi mapayorok pada thaba inkhang toromasu chap lepaga amtang tabiyo aduga kamdori ba ngasi se daw ya dori bra yaroi dori bra habdo amtang yengthokminasi duga Rashi Phal da piri ba phol se mayam gi chana ba oirasu dum paudam biro ona thamjage duga mayam na program sida interest leibiradi call tobiraga saru yabiyo ngahtang interaction program tausi loinana atai atopa program sing da call phangdaba sing haiba tare thorom se saru yabiraga ngha wari watai tobui khulong sabadu pijari aikoi gi contact number 7005707808 numbers da call tobiu pomnama lab ta laibiram libasing taram nokjari mamai be ai maguru mayum iche rajesori nomai them Ibungzoi Moirang Them, Premananda Wahengbam, Duga Runtiam, Ijema Bem, Mamai Bemhan, Pakpi Songtham, Selang Lenton, Nini Waikum Thoibi, Nini Somola, Kakajiten, Laibiram Liba Kudingmak, Nini Helen, Mukhaibam, Taram Nokjeri, Babita Koijam, Ibung MD Said Khan, Mama Sakhi Yumnam Umna Maktaram Noksari Amadi 90.0 megahertz ta Sandoksari ba Wahong radio tabiriba mayam Amaji ISCOM TV channel yangbiriba SK TV yangbiriba loina na kusem radio tabiriba mayambu taram noksari adudi Nirmala house ko ngasigi Rashi Phal da kari hai habse Yang singa sigi Rashi Phal je mayamgi mot haiba tare aduga chana de aigi di sini habdu ngaktang interaction taraga mayam awa pothabu oinasu aduga adi madu laibana aikoida sai ngasi adu tawroige habadi tawgadabadagi phattaba phola kadabadagi ngak thok sanabagi dama kitangdi adum kannai haiba tare ko mioi bese thajadraga na thajadre ko adi mioi bese lai thajadabaju lai aduga thajabasu lai hena haksina thajabasu lai Sungtha thajadabasu adum lai thawdo amadagi thajarakpasu dum lai yauri ko ne yaudabadi natte hoi ado ngasi se na Mars ki tarik ani ni aduga ngasi Mars ki tarik ani thang janumit aduga Hairen yi matoni panba yai faraba numit sigi Rashi Phal mayam punna dudi taminasi ahanbada mesh rasi losing thokpa madi laibak phaba watli ichang thobana lan phangbadi henba migi mateng na thabak pangba mayamna chanbibadi lei laisa pakhang singki oina mari phari mesh rasi si maina dum lai re ado mesh rasi gi oiba kaino de amta ngasi bau dam ta haibirakte ko janai jana de se mesh rasi je si maina dum lai re khara su phai khara su phate ado pakhang lai sabi gi mari ga se dum phai ga na dum lai
Aduga mathangda bris rasi ningba khwaidagi hena thungani sendong jawgani marup mapangi mating amadi ninghanadabana phana luna Panaluba thaba oirasu laina pangani haibani ningba khwaidagi hena thungba numit oi brisara sigi ngasigi aduga sendong su chawgani hai maruma pangi mateng amadi ninghanadabana phanaluba thaba phawada laina pangthokani hairi pakhang leisabi singi su nungsiba phangbai nungaijai aduga mithun rasida nasak naral soidana chawkhatkani khusau thaba yaragani akal athaugi lamdadi yaknabana tathigani marup loinaba pangde hai haure mithun rasi haure pakhang leisabi gi laibak phagani hai karkar rasida naknaba singi mateng lauba yagani ngang sakpa poram yatpa haigani ikai khumnaba su phangani yetnaba amadi charangnabadi faroi laisaba khang singi oina ningba mapa charai sumaina dum aduga singharasida ayuk pung nipan makhai phawba afaba khongsal lei hendokhre ko panduna laikhiba lan phangnaba honaba amadi marup mapaga mateng launaba yamna kanagani laisa pakhang singi oina pukchel chaktho u hai ado ayuki pung nipan makhai di matam hendokhre ko aduga panduna laiba lan phangnaba honaba amadi marup mapaga mateng launaba yamna kanagani hai adum honabi bajai aduga laisa pakhang singi oina pukchel chaktho u pukchel kha saktho patare ngasidi Kanya rasi asawbana sokpanba amadi naknabaga yengthinaba khara leirabasu mina laksaba ngamloi as ningbadumak pangbada chawna oijaba phangani hairi laisa pakhang singi oina laibak phagani hai kaina rasi ba tula rasi se amuk tula rasi ayuk pung nipan makhai phawbada afaba thabak pangba hawhawba kanaba mahai phangani phengba wa yamna ngangba amadi nathak thongbaga yetnabadi pharoi laisa pakhang singi oina yaka yengna wa ngangu pung nipan makhai phause as chairak patare da mayamna kharangan na hobira di program se pung nipan makhai ta de mamangda hauram gadau ne na buko call se dum pai bi lai call se dum lokhacha doine pai khacharaga thamjai adum thambi jam sa da bagi tawbune buko adum pai bi call se ado pakhang leisabi gi oina yakai yengna wa ngangu haikre tula rasi gi se brisiki mo haijage laibak phabana laiguru na chanbi gani ningbaduma kana amatagi wa dadana thau pangba kana gani yetnaba miwa thajabadi mangani leisa pakhang singi oina pungning ingani bisik senga sidi kainom ni ko laibak phabana laiguru na chanbi gani aduga ningbaduma kana amatagi wa dadana thau pangba kana gani khajitang losilakpada yetnaba miwa thajabadi mangani hai miwa thajaranu aduga call se amtang si paba loiraga lakhachage naitang hold tawbiu aduga dhanuda ningba thungba wa khara watlabasu miyam na ngasi su tengbang bigani nathak thongbagi mateng natraga su hotnaba kanbana afaba mafam kanjagani leisa pakhang singi oina nungsi mari fari haibi aduga makarasida ningjaba soidana thongani lalon itikta khusau thaba yagani yunggi wa taba phai khoiranganu chin soirabadi landa tainagani hairi aduna leisa pakhang singi oina mai pakani kumbarasida mi pairamba koksaduna aningba thabak mai pak na panglagani yetnagadaba thabak tadi thiba hombakan ko lausing chawbagi pautak lo leisa pakhang singi oina laiba khara pharani hairi aduga aroibada minarasi langtak naba arapaga mateng launaba kanaroi lausing amadi ajummana khulai oyu soidana mai pakani miyamna tengbang bigani leisa pakhang singi oina nungsi mari phagatani pahaugi ge ko pabiu langtak naba haiba ma yaure ko aduga arapaga mateng launaba kanaroi haiba lausing amadi ajummana khulai oyu lausing saw haibani ne aduga achumba ngangu achumba chatlo haibane buko khulai oyu haise aduga soidana mai pakani haibane ba do miyam na tengbang bigani haibane arapaga mateng longnaba kanaroi habsi ma khattani da do pakhang leisabi gi se nusi mari phagat kani na haibane swai si yausan gre loisan gre tare adri caller se mo lokhache lokhat ke hello Hello, good morning, Sanina.
Good morning. Taram nokchari ming leifam haibiyo. Tawzarai bai ke chantung langbam lekai dagi langbam mamitane. Madam, taram nokchari kay mathil jabi krage. Misro na nga ba won si ta di thongti. Mayek sing na tadabra. Mayek sing na tadaba oidoira. Mayek sing da to na ta ba. Sun ta hai ta da ba du TV da misro na nga ba te tara ga ne na nga isina. Oh. Ado karino ma dilay na ramani. Ado haibiro ngasi kari mathil jabi krage. Sadri sake. Adadi madam gi se kari rasi oidoino. Bisa rashi ne ba ko ngarang di kanogi akoi rashi pan se lam dai dagi mutta lai gi baduna dum numit ang thena kan da yare. Hoi, ngarang TV se yade. Somdagi haiba tare khoi sida nate. Office tagi yarakta bane. Adum haugrabane rasi phal gi laktore haibadagi adum leigrabani pusparani ibani gi photo do. Ado brisra sinebuko. Hoi. Pathok sarage ningba khwaidagi hena thungani sendong chawgani marup mapangi mateng amadi ninghanadabana phana luba thabak oirbasu laina pangani hairi yam phari aduga nungsiba phangbai nungaije hayu laisa pakhang singi oina. Thoni potlamda lei higo. Me na sige ti hui. Ha chome haibi. Lei higo katpiyo hai thoni Na potlam. pale. Kai tung tare ke bai da dum. Nungaiba pau du su khita tam thokpiramudana. Nungai ba pau se kana to bon ningon da lagi ba khara changak pa ayu man ta da. Oh. Yam phare adudi. Yam nungai ba pau ta Ja gi yam phagare ja gi ta hawla ba aduga ai gi di ta hawdra bai. Thagat chali madam Amita. Thagat chali mitam. Call tanadabase. Akhoi ate ga di mung tanabani na ba ko. Akhoi da di oidaw di mandre. Ado Thagachari gani call good morning call tawbani pick up tawraga su kai su tadre habire mangsata bamrasi gi kaino ne chegani chimai tawbani call se lokhacharaga thambai wani khoina line lokhachadri aduduna ne line lokhachadri khoi sonda wa ngang basida ko amutanga dum tawbiro Mangal guru mayum minna rasi gi taraga nokpi di ba kanom tawri singkai moyang Ibong Robi di football yang bacatla ni haigre. Aduga haibi kibda mesh rasi idom tapa biu hai mangsata bam rasi gise. Mesh rasi ko. Han bagi se. Lausing thokpa amadi laibak phaba watli ichang thobana lan phangbadi henba migi mateng na thabak pangba miyam na chanbi badi lei le sapa khang singi oina mari phari haibi mangsata bam rasi gise. Thawni potlam su lei higo kat pion hai adu kat pa gi sikarai dano bakat toi se kat pa budi kat na bagi dudi thawni thawram kat pa se surja deva da kat toi ni ayuki akhoi gi duk thang mai tha ba se sida akhoi lei hapaga kat li dana ko adu natra su khoi mandir da lei kat li dana ko isagi mandir lacha ba lei dana adu da su dum kat pa kan da khoi gi isagi oina ai gi rasi du ga chana ba hairak pa sida lei higo kat haraga dinga si oina lei higo to hapaga kat pi ba sini adu am sauraga sibo khangam aina hajibo aina haje tanji duna lo kana hairak prasina ina hangningai je nangona yam khangame thank you aduga mesh rashi haibiro hai mesh rashi haijere singkhai moira aduga miss aigi singara shi do amukta haibiro yam pende oja panji se michang mikhai yam naida as hauji kanji di khangdeda michang mikhai nai mai thokpini nang adu hayu kana Marim Coco, Marim. Good morning. Thank you. Rasi. Anigi rasi khangni akhoi gi ding han dagi hai grabane do amung asi zum haijage khwai last ki nga han dei hai gi hai do hai ga nu ga dorage khangau da na hanga nuti gi hai ga du ni hanga pu gi hai na taram nok chari premita waikhom asuk chawraga asimo khangdi mai ji haijali ne khangabra premita karim khallono ai ju khangi kaino adubudi aina haida bai wani
ꯑꯗꯣ ꯀꯩꯅꯣꯅꯦ ꯃꯥꯅ ꯁꯦꯝꯖꯟ ꯁꯥꯖꯜꯂ ꯍꯥꯏꯒꯤꯕꯅꯦ ꯃꯤ ꯂꯩ ꯀꯠꯂꯣꯗꯣ ꯃꯥꯏ ꯃꯐꯝꯗ ꯀꯠꯂꯣꯅ ꯍꯥꯏꯔꯝꯒꯗꯣꯏꯅꯤ ꯄꯥꯟꯖꯤꯅ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ ꯃꯥꯅ ꯁꯨꯔꯖꯗꯦꯕ ꯑꯗꯩ ꯃꯟꯗꯤꯔꯗ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕ ꯋꯥꯅꯤ ꯃꯤꯒꯤ ꯃꯐꯝ ꯑꯃ ꯂꯩꯔꯝꯗꯣꯏꯅꯤ ꯍꯦꯛ ꯍꯥꯏꯖꯤꯟꯕꯣ ꯍꯥꯏꯌꯣ ꯑꯗꯨꯒ ꯑꯗꯨꯒ ꯅꯣꯡꯃꯥꯏꯊꯦꯝ ꯃꯥꯂꯦꯝꯉꯥꯟꯕꯤ ꯃꯤꯁ ꯑꯩꯒꯤꯗꯤ ꯁꯤꯡꯍꯥꯔꯥꯁꯤꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯣ ꯍꯥꯏꯌꯦ ꯍꯥꯏꯖꯒꯦ ꯁꯤꯡꯍꯥꯔꯥꯁꯤ ꯑꯗꯣ ꯀꯣꯜ ꯑꯃꯁꯨ ꯂꯥꯛꯑꯦ ꯉꯥꯛꯇꯪ ꯁꯤꯡꯍꯥꯔꯥꯁꯤꯁꯦ ꯄꯥꯏꯕꯤꯌꯨ ꯇꯥꯟꯅꯗꯦꯅ ꯈꯟꯕꯤꯒꯅꯨ ꯁꯤꯡꯍꯥꯔꯥꯁꯤꯁꯦ ꯃꯥꯂꯦꯝꯉꯥꯟꯕꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯐꯥꯎꯕ ꯑꯐꯕ ꯈꯣꯡꯁꯥꯜ ꯂꯩ ꯍꯥꯏ ꯄꯟꯗꯨꯅ ꯂꯩꯈꯤꯕ ꯂꯟ ꯐꯪꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯒ ꯃꯇꯦꯡ ꯂꯧꯅꯕ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏ ꯁꯤꯡꯍꯥꯔꯥꯁꯤꯁꯨ ꯌꯥꯝ ꯐꯩꯌꯦ ꯉꯁꯤꯗꯤ ꯑꯗꯨꯒ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯄꯨꯛꯆꯦꯜ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤꯁꯦ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛ ꯍꯥꯏ ꯋꯥꯏꯇꯤꯡ ꯂꯩꯔꯝꯃꯁꯨꯅꯦ ꯉꯁꯤꯗꯤ ꯁꯥꯎꯔꯅꯨ ꯀꯅꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ ꯍꯥꯏꯔꯒꯅꯦ ꯑꯣ ꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯑꯣ ꯇꯨꯃꯤꯟ ꯂꯩꯊꯣꯛꯑꯣ ꯅꯨꯡꯁꯤꯕꯤ ꯃꯆꯥ ꯃꯥꯒꯤꯁꯦ ꯊꯝꯃꯤꯅꯤ ꯍꯥꯏ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯒꯤꯗꯤ ꯃꯤꯟꯅꯅꯤ ꯏꯃꯥꯗꯩꯅ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯁ ꯄꯨꯁꯄꯔꯥꯅꯤꯁꯨ ꯑꯩꯒ ꯆꯤꯡꯈꯩ ꯃꯣꯏꯔꯥꯡ ꯑꯌꯥꯝꯕ ꯁꯅꯥ ꯈꯣꯡꯅꯥꯡꯒ ꯁꯨꯔꯖꯗꯦꯕꯒꯗ ꯀꯠꯄꯅꯦ ꯁꯦ ꯄꯨꯁꯄꯔꯥꯅꯤꯒꯤꯗꯣ ꯆꯨꯝꯃꯤꯅꯦ ꯍꯥꯏꯔꯛꯏ ꯁꯅꯥ ꯈꯣꯡꯅꯥꯡꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯅꯦꯅꯦ ꯍꯦꯂꯦꯟ ꯁꯅꯥ ꯈꯣꯡꯅꯥꯡꯗꯣ ꯌꯨꯝꯈꯥꯏꯕꯝ ꯑꯩ ꯈꯪꯗꯦꯀꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯩꯅꯣꯝꯅꯤꯀꯣ ꯍꯥꯏꯕꯤꯔꯛꯏꯀꯣ ꯄ꯭ꯔꯦꯃꯤꯇꯥꯅ ꯑꯗꯨꯒ ꯉꯁꯥꯏꯅ ꯈꯠꯅꯈ꯭ꯔꯦ ꯑꯩꯗꯤ ꯍꯥꯏꯔꯦ ꯁꯤꯡꯍꯥꯔꯥꯁꯤꯒꯤꯁꯦ ꯉꯁꯥꯏꯅ ꯈꯠꯅꯈ꯭ꯔꯦ ꯑꯗꯣ ꯀꯣꯜ ꯑꯃ ꯂꯧꯈꯠꯁꯦ ꯍꯌꯦꯡꯈꯩꯗꯤ ꯀꯩꯅꯣ ꯔꯥꯁꯤꯐꯣꯜ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯐꯥꯎ ꯇꯥꯗ꯭ꯔꯤꯐꯥꯎꯅꯦ ꯐꯣꯟ ꯑꯣꯐ ꯇꯧꯔ ꯊꯝꯃꯨ ꯀꯣ ꯃꯥꯂꯦꯝꯉꯥꯟꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ 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 ꯇꯥꯟꯅꯗ꯭ꯔꯦ ꯍꯥꯏꯁꯦ ꯆꯨꯝꯗꯣꯏꯔꯥ ꯍꯜꯂꯣ 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 ꯇꯥꯕꯤꯕ꯭ꯔꯥ ꯍꯜꯂꯣ ꯇꯥꯕꯤꯔꯕ꯭ꯔꯥ ꯇꯥꯔꯦ ꯑꯧ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯣ ꯑꯩ ꯊꯧꯕꯥꯜ ꯑꯆꯧꯕꯗꯒꯤ ꯁꯣꯏꯕꯝ ꯁꯣꯕꯤꯇꯥ ꯏꯃꯥ ꯁꯨꯕꯤꯇꯥꯅꯦ ꯏꯃꯥ ꯁꯨꯕꯤꯇꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯑꯣ ꯉꯁꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯂꯨꯍꯣ ꯌꯣꯡꯆꯥꯛ ꯏꯔꯣꯜꯂꯦ ꯀꯥꯡꯍꯧ ꯑꯃ ꯉꯧꯔꯦ ꯑꯗꯣ ꯏꯃꯥꯒꯤ ꯑꯗꯨꯗ ꯔꯥꯁꯤꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯑꯣ ꯑꯩꯒꯤ ꯁꯤꯁꯦ ꯀꯩꯅꯥꯅꯦꯕꯀꯣ ꯑꯥꯎ ꯑꯗ ꯀꯩꯅꯥ ꯔꯥꯁꯤꯗꯣ ꯉꯁꯥꯏ ꯑꯃ ꯀꯩꯅꯣ ꯍꯥꯏꯈꯤꯕꯗꯣ ꯑꯝꯇ ꯃꯨꯟꯅ ꯇꯥꯍꯧꯗꯦ ꯑꯝꯇ ꯍꯥꯏꯕꯤꯔꯣꯅ ꯍꯥꯏꯒꯗꯧꯅꯦ ꯀꯩꯅꯥ ꯔꯥꯁꯤꯁꯦ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯏꯃꯥ ꯑꯥ ꯑꯁꯥꯎꯕꯅ ꯁꯣꯛꯄꯟꯕ ꯑꯃꯗꯤ ꯅꯛꯅꯕꯒ ꯑꯥ ꯌꯦꯡꯊꯤꯅꯕ ꯈꯔ ꯂꯩꯔꯕꯁꯨ ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯂꯣꯏ ꯑꯥ ꯅꯤꯡꯕꯗꯨꯃꯛ ꯄꯥꯡꯕꯗ ꯆꯥꯎꯅ ꯑꯣꯏꯖꯕ ꯐꯪꯒꯅꯤ ꯑꯥ ꯏꯃꯥꯁꯦ ꯉꯁꯤꯗꯤ ꯊꯧꯅꯥ ꯌꯥꯝ ꯂꯩꯗꯣꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯩꯁꯦ ꯕꯖꯥꯔꯗ ꯄꯣꯠ ꯌꯣꯟ ꯆꯠꯀꯦ ꯇꯧꯕꯅꯤ ꯌꯥꯗꯣꯏꯖꯥꯠꯂꯕ ꯈꯠꯅꯗꯣꯏꯖꯥꯠꯂꯕ ꯁꯥꯎꯗꯤ ꯁꯥꯎꯔꯅꯨ ꯁꯥꯎꯕꯅ ꯉꯁꯤꯗꯤ ꯁꯣꯛꯄꯟꯕ ꯑꯃꯗꯤ ꯄꯣꯠ ꯌꯣꯟꯕ ꯑꯥ ꯍꯥꯏꯕꯁꯤꯗꯕꯨ ꯏꯃꯥ ꯃꯣꯃꯣꯟ ꯑꯥ ꯅꯣꯛꯑꯒ ꯑꯥ ꯃꯌꯥꯝ ꯈꯣꯟꯕꯗꯣ ꯑꯥ ꯑꯗꯨꯅ ꯂꯈꯃꯤ ꯆꯦꯜꯂꯦꯅ ꯍꯥꯏꯅꯩꯗꯅ ꯑꯗꯨꯃꯥꯏꯅ ꯁꯥꯎꯔꯗꯤ ꯏꯁꯧꯒ ꯇꯧꯖꯥꯔꯦꯅꯦ ꯏꯔꯥꯡ ꯂꯥꯡꯕ ꯑꯗꯨꯝ ꯂꯩꯕ ꯄꯣꯠ ꯌꯣꯟꯕꯗ ꯑꯥ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯑꯩꯈꯣꯏꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯊꯦꯡꯅꯩꯕ ꯑꯗꯨꯝꯕ ꯇꯧꯕꯤꯔꯣꯅꯣ ꯑꯗꯣ ꯌꯥꯝ ꯅꯤꯡꯕꯗꯨꯃꯛ ꯄꯥꯡꯕꯗ ꯆꯥꯎꯅ ꯑꯣꯏꯖꯕ ꯐꯪꯒꯅꯦꯅ ꯍꯥꯏꯌꯦ ꯑꯗꯣ ꯃꯃꯟꯗꯣ ꯏꯃꯥ ꯉꯁꯤ ꯈꯔ ꯍꯦꯟꯅ ꯍꯥꯏꯔꯒ ꯌꯣꯜꯂꯣ ꯑꯗꯨꯒ ꯈꯔꯁꯨ ꯇꯥꯊꯣꯛꯑꯣ ꯈꯔ ꯍꯦꯟꯅ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯌꯥꯝ ꯍꯥꯏꯁꯜꯂꯒ ꯑꯃꯨꯛ ꯑꯃꯨꯛ ꯇꯥꯊꯣꯛꯄ ꯃꯌꯥꯝ ꯇꯥꯏꯗꯣ ꯎꯝ ꯑꯗꯨꯅ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯀꯩ ꯂꯧꯗꯣꯏꯅꯣ ꯁꯨꯝ ꯌꯦꯡꯕꯅꯤꯗ ꯑꯗꯩꯗꯤ ꯑꯁ ꯂꯧꯁꯨ ꯂꯧꯁꯨ ꯂꯧꯔꯣꯏꯗꯧꯗ ꯂꯧꯔꯣꯏꯗꯧꯗ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯆꯤꯡꯊꯣꯛꯍꯜꯂꯤꯕ ꯆꯤꯡꯊꯣꯛꯍꯜꯂꯤꯕ ꯒ ꯇꯧ ꯂꯩ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯁꯥꯎꯗꯣꯏꯅꯦꯕ ꯇꯧꯏꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯉꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯉꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯗꯨꯅ ꯅꯛꯅꯕꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯥꯞꯊꯣꯛꯅꯔꯣ ꯅꯍꯥꯟꯒꯩ ꯌꯥꯝ ꯅꯛꯅꯕꯁꯤꯡꯗꯣ ꯉꯁꯤꯒꯤ ꯍꯥꯏꯁꯦ ꯅꯛꯅꯕꯒ ꯏꯃꯥꯒꯤ ꯍꯥꯏꯁꯦ ꯌꯦꯡꯊꯤꯅꯕ ꯈꯔ ꯂꯩꯔꯁꯨ ꯃꯤꯅ ꯂꯥꯛꯆꯕꯕꯨꯗꯤ ꯉꯝꯃꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯈꯤꯇꯪ ꯍꯣꯏ ꯅꯛꯅꯕꯁꯤꯡꯗꯣ ꯍꯣꯏ ꯈꯔ ꯍꯣꯏ ꯂꯥꯞꯊꯣꯛꯅꯔꯣ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯥꯅꯦ ꯅꯤꯡꯕꯗꯨꯃꯛ ꯃꯥꯅꯦ ꯄꯥꯡꯕꯗ ꯑꯗꯨꯝ ꯆꯥꯎꯅ ꯑꯣꯏꯖꯕ ꯐꯪꯒꯅꯤ ꯍꯥꯏ ꯌꯥꯗꯕ ꯃꯇꯥꯡ ꯌꯧꯔꯛꯑꯁꯨ ꯏꯃꯥ ꯁꯨꯃꯥꯏꯅ ꯇꯧꯕ ꯉꯁꯤ ꯑꯩ ꯔꯥꯁꯤ ꯀꯩꯅꯣꯝ ꯇꯧꯋꯦ ꯑꯗꯨꯗꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯅꯔꯣꯏꯁꯤ ꯁꯤꯗ ꯂꯣꯏꯁꯟꯁꯦ ꯍꯦꯛꯇ ꯍꯥꯏ ꯌꯥꯔꯦ ꯂꯧꯔꯣꯁꯦ ꯁꯤ ꯄꯤꯔꯕꯗꯤ ꯃꯃꯜ ꯑꯗꯣ ꯌꯥꯝ ꯉꯥꯡꯅꯔꯔꯣꯏꯁꯤ ꯔꯥꯁꯤ ꯀꯩꯅꯣꯝ ꯇꯧꯋꯦꯅ ꯑꯩ ꯉꯁꯤ ꯔꯥꯁꯤꯁꯦ ꯅꯣꯏ ꯁꯥꯎꯔꯛꯇꯅ ꯅꯣꯏꯅꯦ ꯃꯊꯣꯡ ꯆꯥꯔꯣꯏꯀꯣꯅꯦ ꯍꯥꯏꯔ ꯂꯣꯏꯔꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯃꯊꯦꯜꯁꯨ ꯆꯥꯕꯤꯔꯦ
Sino yabirabo ima? Oh, yara doon na. Hoy, nungaisay, tagatjari ma. Oo. Matangi kolar dam khulong sa bijage. MR Prem Mr. Prem. Di aisu tawgadaba. Phone number. Mobile Phone number abika na pibire. Ako na supijarake. Nene Binodini Komdram. Bris Rasigi. Phal kari hai khage. Makokti ta hodre. Bris ki ko. Bris ki je mo haijarake. Bris ki se Bris se ngasi di yam phai. ning ba khwai dagi hena thongani sendong chaugani maru mapangi mateng amadi ninghan nadabana phana luba thabak oirabasu laina pangani hai. Nene Binodini. Aduga lesha pakhang singi oina nungshiba phangbai nungai je hai. Ning ba khwai dagi hena thungba aduga sendong su chauba ko. Aduga maru mapangi mateng loinana ninghanadana thau pangba. Thau pangbana hai ba. Ana luba thabak oirabasu laina pangani hai adu call laraba lokhatjage. Hello. Hello. Taram nokchari ming leifam haibiu. Ya doktor tayi thangjam ban ka wen miss. Ado chai sing unabirabro. Miss anga ga school halaga sar gen lawu thoksari ye sorokta. Oh. Kari di thongbiramage. Sidi hawai oina thongjerame. Hawai je makhaya me kam tak oi joiro mosori oi joiro. Asde kanta oina sar gena kanta sa da kui na kanta oina tawrame. How bane hai ge taw bane. How bane kanta ke thong. Kang met am ka nang di how taw ni mahi kitang langlap taw so hawai ji thong to thamani nangzan di nangsalak pune bu ko. Adora musa halaga saro. Ado aina hangjani rije pagi ai gi den mesra sineba. Ada mese ngasi khatenga sigi thangje miski oribra. Ada gi kamai tai ngon ngasi oi doi ni ngasi. Hoi ngasi khaki oi doi ni. Sayol gi sulai ko ado ngasi gi di ngasi oi doi ni. What did I do? Hungary near the hand but a house about you there, Uganda laugh, and I don't hungry na. So there for Nahangai di tabi da bro. Nanga in pie, but I got room a city, Rashi Pond, the Taza, the White Arena. Oh, ado medam gi rasi se kari oi doi no. Miss Rasi. Aduga hajarage lausing thokpa amadi laibak phaba wali. Ai je afaba da hairak ka doi boi ningore duga. Aduna ai je. Lausing thokpa amadi laibak phaba wali isang thobana lan phangbadi henba aduga migi mateng na thabak pangba miyamna chanbi badi lei hairi madam gi se. Oh. Aduga laisa pakhang singi oina su mari phari hairi. Ino ta hang jo ge ba. Hoi hang biu. Isai khan ba ge program de su try to phang ji ju ka mai tai ja no do. Ma pa sum da bai ne. Oh, papa cha. Ado ni try je tau di am tau je ba phang ba ko lai se ba. Smai tawai dana khoi gi angang sing na nauri kapi dana. Uchekta ado kapi khudingi pande dana. Ado gumba sa. No ma soi ka ta pan biro ta. Ado ngasi di program isai gi lai ta ba. Isai gi program lai hauji ngha si gi program se loi baga SMS ta hauji call to bi leiba number sida ko message ta isai khalak gi program lai jai aduga hore nungthin gi oina di ngasi gi se isai sakna si haiba thorom se lai ga di pung 3 da adu numidang gi matam da su dum live phoning program gi matam adum lai di adu khangge da bai ta message ta di hoi da sum si number da sum message da khangani ba khangani sigi thorom se hek loi baga pung 12 ma khai ta ba da bu program se ta daga di khangoi ko program se ta bi ra kan da hoi na message tharak pa yare hai ba lau thorok pa kan do da khanbi ra ka daw bani adu ni sigi number da ni su ma le su de se khala kan da si adu ga number da khoi se ma da gi lau jare ba adu hoji pudi number da ni su le ma da pai jare adu ga han de aina ta ge to ga si so da lai ba kai no ni ne
Ado sige number se zero ani shoot. program tawba matamda di hangje do program tawdraba kanda di switch off thamje. Then I can make a Janoni number, which is in a Mali short Mali, and phone to the number and issue later me. Number an issue the amana puning you are all number ram do male. Oh, money, number the oil later me. Sina isay kan bagi. Yam nungai nga si thengna ba se. Do. Doing a thing of those I'm lying, and I started when you are from Deva, a city, Dawya Male. Sidagi de dum khagara dum thengna bu oirasi ko. Oh, is it? Thank you. Tagachari. Kakaji tengi wari sikia nungai phate da. Apaba rasi do pabiro phatabdi pabira kanwai. Aduga akhagi Sir Herojit Madam Ayingbi se Singha Brisika Makargan habi. Amuk di pathok sage. Makarga Brisika niko. Makarga Brisika basic hana pathok sarage. Brisikta laibak phabana lai guru na chanbigani ning budumag kanamata ki wata dana thaupa makana gani yetnaba miwa thaza badi mangani lesha pakhang singi oina puni ingani aduga Brisika Makarga haibibani Makarna ningjaba soidana thongani lalon itik da khusau thaba yagani yumgi wata ba phai khoiranganu chen soirabadi landa tainagani lesha pakhang singi oina mai pakan habi biro ngasidi super glue na napo lifetime gi oina kano tausala thamgi ba ko fixed sin YouTube Facebook ta library ba sing busu taram nokchari mithun game ta pabiro hai Ranjan Moirang chana aduga pathok sage Ranjan Moirang chagi mithun da hairi se Ranjan Moirang sagi sana chak naral soidana saukhat kani khusau thaba yaragani akal athau gi lamdadi yekna bana tathigani marup loina ba pangde hai marup loina ba yadre ngasidi aduga leisa pakhangi laibak phagani hairi thagachari Facebook ta laibiri ba singna su hangbirakpa haidi aigi siniam ta pabiro haibirak Ranjan Moirang sa thagachari Johnson Singh Kumarji Laishram Khuman somda oini yawire aduga Daina Tanga Sagol Sem Sorab Gahabi aduga ise bila Khuman ise bilani bila Khuman haise Soni Devi Taram Nokchari aduga thagachari call amamuk lokhachage hello Taram Nokchari ming laifam haibiu Hello, Tajari Ming Laifam Haibiu. Miss I Lamadum Day, Madam Aying Bitaram Nokchari, Gasai Simuna Birabro. Tajare? Kay Metel Zabirage. Actually, Hawaii Taraka, Kobi Marie Padi, some phone, Yara Kango. Ado Karirasi, oi, do you know? Miss I Simone Singhara Sisa Mukta Pathok Sarake. Singhara si Ayuk pung nipan makai pauba pabokong sa lay panduna lay kibalan phang na bahot na ba amadi marup mapanga mateng law na bayam na kana gani hai aduga lay siya pakhang singi oina pukchel chawk tho hai madam ngasidi kanogi iche khoi gi dadana hai tare ko khatang nungai thor su bu ko kai hai biru Makwak ta hog da ba aduda thagachari madam thagachari aduga Mr. Prem gi sekari oidoino left with shuni agi makar nem ta pabiro hai pazarake matam su loisalakadore Mr. Prem gi se danu gi danu rasinem ta khangi danu moi sai gi ni hai ado khatna leiri amta yengbiyo yese danu do makharom da ten ni danu di
Adu amuka puna pathokchara kadoini minute manga watlingaida aduga pathokchage danu da ningba thongba khara watlasu miyam na ngasi su tingbang bigani nathak thongbagi mateng natragasu honaba kanbana afama mafam phangjani kanjagani hai lesha pakhang sing yoina nungsi mari phari hai asomdana khatna lei hai somdana nuksi mari phari na ado caller ama lokhatchage hello Jani, good morning. Good morning, Ima. Taram noksari. Awang saban bagi Mama Boni. Mama Boni taram noksari. Ima girasi dom tahibiro sai sing unabira bro. Oh, sa dere. Hawai mubika yung saka idole. Satu ngari ngala sa te. Wow. How is that ni? How bani? Lei bu ko akhoi nga cha how lei se atek ara adagi angau ba mayam lei dana ko pam da bida nga ton ngari oina chajage haiba misu lei rim ne ba Moro sa na irola tu mata ka tau di cha nga poinde cha. How the horam do male mane hairak pasida Tin yoli dai ma ta yam hajil lakanu ado imagi rasidom ta hairo sem ta kawbrenge Share palado to on topiro. Share pala je tulani ayuk pung nipan makai phau bada aphaba thabak pangba hoba kanaba mahai phangani phingba wayam na ngangba amadi na thak thongba ga yana badi pharoi hai ma hauji kandi ithak thongba se ima hoi gi chahi matang swai yorok pa ka se ithak thongba ga se kya leiram maroi leirangani henang su nate leiraga su ne nakna bada lai koi ma Khara budi lai mana bidre loire kai no. adu ne haji onzan na bidra loire adu phone mobile yang ga lai biro ngasidi Oh, isa ni program oren. Pagi kuning waro da ya sanda do yeng le do. Tau bu bu sa tau bu yang ware sai kai no da khang dre ba. Mobile je hauji kandi kap tana khangam dor ne khoi u do be ma. Thaga chari ma Pra ja ni ma go yo. Sai chi u da ji ja ni di. Unadri ma. Thoram loi la ga. Na sa to thang ma ge ko. Hoi thaga chari aduga somda kari no yamna pabiro hairi Hai badi am hai ado gre loishalaga daure thoram se aduga caller aroi bama lokhacharaga amuk punna pathok charaga thoram solution jage caller lokhachage hello taram nokchari minglai pham haibiu Miss Sadi khonjen gi tabde yam tabada kakching na chi ba Miss Sadi khonjen gi tabde yam nungai ba ado kai lam dagi oi bidui no ming amaga lai pham amaga dom ta haibiu Thoban de gi Valentina ko Valentina thawan de Valentina ado kari rasi oi doino Valentina gi rasi do yam khanging gre khani minna oh akhoi gi aduna ne haurakpaga nok minnari se adudi pathok charage ngasi aroi ba caller ni langtak na ba arapaga mateng longna ba kanaroi lausing amadi achum mana khulai oyu soidra mai pa kani miyam na tengbang bigani leisa pakhang si yoina nungsi mari phagat kani hai lausing tan ge hai di lai yam pa tare ngasi se breng na lari khara pa ba ko aduga arapaga mateng longna ba kanaroi pakhang leisa bigi hai khabo othokba dharamani mari phagat kani hai gre mari phagat kani hai khabo nungsi mari phagat kani thagat chari Valentina aduga Asnai khonjen yam mali Miss khonjen kanagi khonjen male habiba amma Miss Sarani do au adu asnai khonjen yam mali ba kuiram ne man ba natte atina do ai gi khonjen man bane Ni mang loi tab nungai ni loi thumat le thagat chari aduga ngasi gi aroi ba caller ni thagat chari sina loi bire ko loi gre
ꯊꯥꯒꯠꯆꯔꯤ doi taragadi ngasi aroiba caller ni aduga ngasi YouTube ta Facebook ta laibiriba Risikanta Karamgi Brisik haibiro habdi punna haijajarake mayam pumna mak takhelamba thagachari pumna mak aduga matam solution lakadorabani na ngasi haibiriba akhoi agi adu haibiro haijing do loina tabi horo soibam Roji Devi is taudasu thabro channel se kai habno gyan dadre is IS TV da su thabro thade ISCOM cable network ISCOM da yaubane 129 channel number 15 da asok ilangbam aroiba da hek thengnai da adum pathorakini mathang pathorakini mayam hairi se adum pathokjarake ngasigi babung khamba toijam miss di adare kaya nupi ka nupa ga Rashi phone manabara kakagi shu amukta yengbiuba singhani hai babung adum haida jarake matam su loisilakadore sab manai nupa ga nupi ga se magi nupa nupi khaidok se anjana taram nokchari aduga thongnok jam surjit taram nokchari ma sakhi gi brisik to adum haidok sara haira age mathang biji yam oi hai ai shunga ton ngari pamjabi ne ima meri su thoram se anung ai je haibirak paroji thagachari mayam live ta laibiriba nanau konthojam mayam haida jarage punna muktamina siko mathang sigi loiselak pada sigi mathang punna haida jarake mayam gi adum ai gi disini haibdo adum ek seng na nakung ka se sengtrik sengna sengdo ga tabi horo mathang manau naina pathok sarage Mes Rashi da lausing thokpa amadi laibak phaba watli isang thobana lan phangbadi henba migi mateng na thabak pangba miyam na chanbibadi lei lesha pakhang singi oina mari phari hai Bris Rashi da ningba khwaidigi na thungani sendong chawgani marup mapangi mateng amadi ninghanada bana fanal luba thabak oirabasu laina pangani haibiri lesha pakhang singi oina nungshiba phangbai nungai jai Mithun Rashi nasak naral soidana chakhwatkani Kuchau thaba yargani akal athaugi lamdadi yaknabana tathigani marup loinaba pangde lesa pakhang singi oina laibak phagani haibiri karkarasida naknaba singi mateng lauba yagani ngang sakpa poram yatpa haigani ikai khumnaba su phangani yetnaba amadi charangnabadi pharoi lesa pakhang singi oina ningba mapa charoi arub singharasida ayuk pung 9 makhai phauba Kongsal afaba kongsal lay panduna lay kibalan phangna bahotnaba amadi marup mapang mateng lawnaba yamna kanagani laisa pakhang singi oina pukchel chawthu laisa aduga kanyara sida asawbana sokpanban amadi naknabaga yengthinaba khara lairabasu minalakchaba ngamloi ningbadumak pangbada chawna phangjaba oijaba phangani laisa pakhang singi oina laibak phagani tolarasi ayuk pung 9 makhai phauba afaba thabak pangba hahuba kanaba mahai phangani Pingba wayam nangangba amadi natak thongba yetnabadi pharoi laisa pakhang singi oina yaka yengna wangangu Brisik Rashida laibak phabana lai guru na chanbigani ningbadumak kana amatagi wata dana thau pangba kanagani yetnaba miwa thajabadi mangani laisa pakhang singi oina pungning ingani Danurasida ningba thongba khara watlabasu miyam nangasisu tengbang bigani natak thongbagi mateng natragasu honaba kanbana afaba mafam kanjagani lecha pakhang singi oina nungshi mari fari Makar Rashi ningjaba soidana thungani lalon itikta khusau thaba yagani yungi wataba phai khoiranganu chin soirabadi landa tainagani lecha pakhang singi oina mai pakani aduga Kumbarashi mi pairamba koksa duna ningba aningba thabak mai pakna panglagani yetnagadaba thabak tadi thiba humba kanko lausing chawbagi pautak lau leisa pakhang singi oina laiba kharadi pharani aroibada minarasi ngasai haibi khibasing langtak naba arabaga mateng launaba kanaroi lausing amadi achumbana khulai oyu soidana mai pakani miyamna tengbang bigani leisa pakhang singi oina mari phagatgani haibi ringasi rasida hoi loina yauram lagani mayamgi thagachari mayam pumnamak ngasigi adum mayam loina yauram magani haibadare kaina Rashi ga Danu Rashi ga sanadre haisin aduga ngasigi 90.0 Wapham radio da tabiriba amadi Ascom cable network da Diamond TV channel yengbiriba SK TV amadi YouTube ta laibiriba online radio Khusham radio tabiriba pumnamak thagatpa phongdokchari mathangi page ta adom na message ta khanbirak paisai sing puduna amuk laksage
adom na khanki ve sei tamina si amuhana mathangi page ta amuk thengna si hauji ki di pumna makpu pusparani lai shoma madi Nirmala Thangjamani na khurum jari. याइफबी आई केयर की सही मरी सुबगी एनिवर्सरी लापग लोइनना मियाम गिदम तो ऑफर फीचर मिड लाइंग बगी ओपीडी फ्री ओइजगनी अमदी फ्रेम दा 50% अमदी लेंस दा 30% की खुदोंग चाबा पीजरी लोइनना याइफबी आई केयर की ब्रांड सिंग याइफबी आई केयर खांगबोक बाजार ऑपोजिट SBI ATM अनि सुबदा याइफबी आई केयर लमसांग बाजार अहुम सुबदा सुर हॉस्पिटल काक्सिंग लमखाई ब्रांच अकुप मरोल गिदम कॉल तोबियु 73959 57341 अमुकहन 73959 57341 याइफबी आई केयर की तोंगा तोंगा ब्रांच अहुम द थमजरिब खुदोंग चाबा सिंग असि मियामना लोबियु Lengsinbiro, Yaipokpa, the Rehabilitation and Child Care Center, Kwakachal Akam Lekai, Imphal West, Manipur. Drug Natragayu, alcohol, addiction, amadi, mental disorders, Puni Wakal Gilena Singh, Lahingari. Hariba